ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯁꯛꯈꯤ ꯋꯥꯁꯛ ꯀꯌꯥ ꯑꯃꯁꯨ ꯈꯖꯥꯏ ꯊꯛꯇ ꯌꯧꯍꯜꯂꯣꯏ ꯄꯤꯔꯥꯡ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯃꯃꯣꯟ ꯅꯣꯛꯄ ꯁꯛꯇꯝꯅ ꯅꯨꯡꯖꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯍꯟꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯩꯇꯦꯡꯁꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯍꯟꯒꯦ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗ ꯑꯣꯏꯍꯟꯈꯤꯕꯔꯥ ꯄꯤꯔꯥꯡ ꯀꯪꯉꯨ ꯌꯥꯗ꯭ꯔꯕꯤ ꯂꯩꯕꯥꯛ ꯂꯩ ꯁꯩꯁꯛ ꯑꯣꯜꯂꯕꯤ ꯊꯥꯕꯜ ꯂꯩ ꯂꯩꯃꯟ ꯆꯜꯂꯕꯤ ꯁꯤꯡꯒꯥꯔꯩ ꯃꯄꯣꯛ ꯊꯤꯕꯤ ꯑꯣꯏꯍꯟꯈꯤꯕ ꯂꯥꯏꯕꯛ ꯆꯨꯝꯅꯕꯤ ꯇꯥꯍꯟꯈꯤꯕ ꯑꯁꯣꯟꯕ ꯂꯩꯈꯣꯡ ꯁꯣꯝꯅꯤ ꯈꯪꯗ꯭ꯔꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯤ ꯄꯥꯝꯖꯕ ꯃꯊꯧ ꯈꯪꯗ꯭ꯔꯕ ꯃꯥꯂꯤꯁꯦ ꯀꯞꯂꯤꯗꯣ ꯂꯩꯍꯥꯎ ꯅꯪꯅ ꯀꯦꯟꯈꯤꯕꯗ ꯎꯄꯥꯜꯁꯨ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦ ꯐꯩꯔꯥꯗꯨꯒꯤ ꯃꯒꯨꯟꯁꯨ ꯃꯥꯡꯈꯔꯦ ꯃꯩꯂꯩ ꯅꯪꯅ ꯁꯥꯠꯈꯤꯗ꯭ꯔꯕꯗ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯒꯨꯝ ꯃꯌꯣꯜ ꯀꯪꯂꯕ ꯄꯥꯃꯦꯜꯒꯨꯝ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯨꯝ ꯆꯥꯛꯅ ꯇꯦꯡꯊꯥꯔꯤꯕ ꯈꯣꯟꯖꯦꯜ ꯇꯨꯝꯂꯤꯕ ꯃꯥꯅ ꯇꯥꯈꯤꯕꯔꯥ ꯐꯣꯡꯗꯣꯛꯇꯕ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯍꯩ ꯂꯣꯠꯁꯤꯜꯂꯤꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯅꯥꯅ ꯎꯕꯤꯈꯤ ꯇꯥꯕꯤꯈꯤꯗ꯭ꯔꯥ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯀꯅꯥ ꯑꯃꯗ ꯄꯦꯟꯗꯅ ꯇꯦꯡꯊꯥꯗꯨꯅ ꯇꯝꯖꯔꯨꯕꯗ ꯉꯔꯥꯡꯗ ꯁꯥꯠꯂꯝꯕꯤ ꯁꯤꯡꯒꯥꯔꯩ ꯀꯔꯤꯒꯤ ꯀꯦꯜꯂꯝꯂꯤ ꯂꯩꯃꯥꯏꯗ ꯑꯍꯤꯡ ꯃꯥꯁꯨ ꯀꯞꯍꯧꯔꯦ ꯀꯣꯔꯧ ꯃꯥꯁꯨ ꯊꯦꯡꯊꯔꯦ ꯄꯤꯔꯥꯡꯒꯤ ꯃꯔꯣꯜ ꯇꯝꯖꯒꯦ ꯑꯉꯥꯟꯕ ꯃꯔꯛꯇ ꯁꯥꯠꯂꯝꯈꯣ ꯋꯥꯈꯜꯅ ꯑꯣꯠꯇꯨꯅ ꯂꯩꯔꯤꯕ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯁꯦ ꯁꯤꯡꯉꯦ ꯂꯩꯁꯥꯠ ꯇꯝꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯊꯦꯝꯂꯝꯈꯣ ꯌꯦꯡꯕ ꯉꯝꯗꯦ ꯐꯤꯔꯦꯞꯄꯒꯤ ꯉꯥꯎꯆꯠꯅꯕ ꯐꯤꯕꯝ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕ ꯖꯣꯏꯗꯤ ꯐꯤꯔꯦꯞꯄꯒꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯁꯣꯛꯂꯕ ꯐꯤꯕꯝ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯅꯤꯡꯈ꯭ꯔꯦ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯂꯕꯗ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯋꯥꯔꯨꯕ ꯅꯨꯡꯉꯥꯏꯔꯨꯕ ꯁꯪꯂꯨꯕ ꯍꯧꯅꯗꯦ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯟꯕꯗ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯁꯥꯎꯔꯤ ꯐꯤꯔꯦꯞꯄꯅ ꯀꯞꯆꯕ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯈꯨꯔꯨꯝꯖꯕ ꯄꯨꯝꯅꯃꯛ ꯖꯣꯏ ꯃꯥꯅ ꯈꯪꯕꯤ ꯎꯕꯤꯗ꯭ꯔꯦ ꯖꯣꯏꯅ ꯐꯤꯔꯦꯞꯄ ꯅꯪ ꯄꯥꯕꯨꯡꯅ ꯉꯥꯡꯕ ꯋꯥꯁꯤ ꯈꯔ ꯈꯔ ꯂꯧꯕ ꯇꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯅꯔꯛꯂꯕꯗꯤ ꯅꯪ ꯑꯩ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯥꯛꯀꯅꯤ ꯇꯨꯡꯗ ꯀꯧꯅ ꯉꯥꯡꯅꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯅꯤ ꯏꯆꯥꯁꯦ ꯅꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗꯒꯤ ꯕꯤꯈ꯭ꯌꯥ ꯅꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯄꯥ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯤꯡꯉꯣꯜꯅ ꯁꯥꯒꯩ ꯑꯣꯟꯈꯤꯕꯁꯤꯕꯨ ꯊꯋꯥꯏ ꯃꯥꯡꯅꯕ꯭ꯔꯣ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯗꯨꯅ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯗꯤ ꯅꯪꯅ ꯅꯅꯤꯡ ꯇꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯕꯨꯡꯅ ꯊꯥꯖꯔꯨꯕꯁꯤꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕꯒ ꯆꯞ ꯃꯥꯟꯅꯔꯝꯂꯦ ꯑꯩꯅ ꯃꯆꯤꯡ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯑꯝꯕꯁꯨ ꯌꯥꯕꯅꯤ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ ꯑꯩꯅ ꯐꯥꯗꯣꯛꯂꯦ ꯃꯇꯤꯛ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯅꯨ ꯅꯪꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯋꯥꯔꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯦ ꯉꯔꯥꯡꯗꯒꯤ ꯍꯟꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯆꯪꯁꯤꯟꯅꯔꯛꯏ ꯏꯇꯞ ꯇꯞꯆꯕ ꯖꯣꯏꯅ ꯃꯥꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯕ ꯃꯣꯟꯅ ꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯖꯣꯏꯅ ꯆꯤꯡꯗꯨꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯤꯔꯦꯞꯄ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯄ ꯃꯨꯛꯇꯨꯅ ꯂꯩꯊꯍꯧꯕ ꯉꯝꯗ꯭ꯔꯦ ꯃꯨꯛꯇꯨꯅ ꯂꯩꯊꯍꯧꯕꯗ ꯄꯥꯡꯒꯜ ꯑꯅꯤ ꯆꯦꯡꯈꯥꯏꯅꯔꯛꯄꯗ ꯖꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯐꯤꯔꯦꯞꯄ ꯃꯥꯒ ꯄꯥꯟꯅꯕꯗ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯑꯗꯨꯝꯅ ꯇꯧꯗꯦ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯂꯨꯗꯦ ꯃꯁꯥꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯕ ꯃꯤꯁꯛ ꯑꯣꯏꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯈꯥꯝꯗꯣꯛꯏ ꯀꯩꯅꯣ ꯇꯥꯗ ꯖꯣꯏ ꯁꯅꯥꯌꯥꯏꯗ ꯍꯟꯅ ꯌꯦꯡꯉꯛꯇ ꯕꯦꯕꯥꯔꯒ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯅꯣꯂꯨꯛꯄ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇ ꯍꯥꯏꯔꯛꯏ ꯏꯀꯪ ꯀꯪꯕ ꯈꯣꯟꯖꯦꯜꯗ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯅꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯄꯥꯟꯗꯦ ꯏꯆꯥ ꯁꯣꯛꯂꯛꯑꯕꯅꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯐꯤꯔꯦꯞꯄꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯒ ꯐꯤꯔꯦꯞꯄꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯦꯗ ꯈꯥꯛꯇꯨꯅ ꯄꯦꯟꯗꯅ ꯆꯩꯔꯛꯏ ꯉꯁꯤ ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯤ ꯑꯣꯏꯍꯟꯕꯤꯈꯤꯕ ꯅꯝꯗꯨꯅ ꯂꯥꯏꯕꯛ ꯊꯤꯍꯟꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯈꯛ ꯁꯣꯜꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯗꯨꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯃ ꯅꯝꯗꯨꯅ ꯑꯣꯏꯍꯟꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯣꯟꯅꯍꯟꯕ ꯃꯃꯜ ꯌꯥꯎꯗꯕ ꯏꯆꯥꯗꯣ ꯑꯩꯅ ꯑꯣꯏꯍꯜꯂꯣꯏ ꯑꯁꯥꯎꯕꯒꯤ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ ꯐꯤꯔꯦꯞꯄ ꯑꯩ ꯖꯁꯇꯤꯁ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ
nang isagi wakal amuk hana khanba yaroi aduga amuk hanna aina nangbu sungak pi bangamloi khwaidagi matik saba misak amani haina aina khalluba nangde khwaidagi matik sadaba misak am oiramle Russia ma su sawbana kham thenglaba halduda phirepasi pabungna khalliba adumba minate ai phirepagi pukchel khangi pabung haiduna matawgi damakta achumma wafam khara phawba kangthokpa ngamkhidre mamreng mamanaba oirabadi wahai khazikak oirabasu kangthokpa ngamlamgadabani matawgi damak phirepa mangonda amu macha kaina maisa langliba joy mangonda amu nungaite yengduna lei linthoi masu macha soklakpanina sanayaida bebarga hapni khangkhide maru oina sanayagi manung mapansu kupna munna khanglabani phirepada masu yausulakuna sauduna chaisili nangi imungda phattaba mayam leibadi udraga isagi wahi amada isabu lale haibadi yaroi phirepa sanayai su saurang tawduna inama wangang du kanmali aigi imungda phattaba haise kanano ichasina phamanbagi nangi nasado aikhoina ngakpiraga lakhibani wado yengagane khara khara ngangnasi tamna se aina khwaidagi nungsiba ichani wahaidana tattana nungsi hairaga nungsiba kawba yaba nate police na su attempt to murder ni haikhaba natro aduga karigi tumina leithokpa ngamli nangdi leibaki wayel chupli amasu pairiba phamnaiba natabra karigi nangna tumi leiri aikhoina thajanaba nangna tawba ngambado tawraga karigi utte aina tawningena kari tawdorigi inama hotnaba yaba hotnaridana ahing nungyaida police station chattana hospital sida leidana hanga thanda chathok sasin tawri sibo sidagi henba ai kedo haibano Phirepa matang sida magi nakongda khana chainaba yengthinaba awai akhum amatta taningba phaude makha tana ngangnaragtanaba lauduna khami yare lepiro ima ani maktok piro kedorage makha tabirano ima yumda hanbiro zoina thuna nangsu yakho nogi imungi mi amata ai yengingdene ai uningdene Phirepa zoina saubada warong pokpagi mahut zoina sirakpa maral ado yazai thamoida chaina phawrabasu mapi ira chenlaga sonthangnaba khonjelda hairi babong ngasigidi ai yaukrage adubo ai tamnadagidi lapthokpa ngamloi anam ikan kanbagi maongni asi hairamlaga mamabu chinglaga gamgam buthorakle sanayai joy hoigi maong matawda isaw sawna yenglamlaga machagi matung inarai machaga maga khak thorakpada sanayaina phirepa magi makokta yetna muknaba yaningdabagi mairi khara chusillage khalladuna machinba kanglei masana phattaba tawbadadi aina ngakpiki aduga macha soklagana aikhoina phattaba taba kayarapno mana nangbu sokhankibado adu phawba ai tumina leikibani makhoi khakna macha nungsibra imung asiga amuk hana naknaba yaroi Phirepa makhong chap lepi sanayai maso machana lepakpaduda lepare mamada onsillaga yenglei mamagi makuttasu takna thadorakle wa nganglamba sanayai makha samtharakte machagi maithongda tariba sakpham aduna machana magi wangangdo yaningtre haibasimadi khangre Phirepa pisum ani naksinei ngak leita miluda pirang thanglakpagi pomtak tawraba ngaksang ngangsilaba mamit aniduna mamada marau leina luthana yenglaga atappa khonphamda mana aibu nungsibani made aibu yam nungsijabani adugi ima aibu sokhannaba kayarak hotnariba mabo imana hanjin hanjin ngakpiba ngamiba mamangdade aigi maida khutpangna tharamba mi amada faw case pankiba imani icha so I haiduna saptrana mang thabani ima nangso aingonda nam thak tori ngarang satpa ngamkhidaba khong ngasi laina faramle sanayai wakhang khanglak lai hojikta masado jing loina mahe karakle kaktho ubani ngarang ngasigi luraba phibam singsida pumna makup thana yengduna leiramba machanu pana khangkibana tapna mi pairakle man hanadagi suki duna lakpade machanu pana mangonda chingnaba laikidra sini sanayai wangang phamkhangda ika tawringe Phirepana yamna thuna makha tare ai hojiki wam ta ngangningde kana ko mamiyoi amatana aingonda waga kana
इमासो पुनमक्सो लोइनमक्सो फिरेपसी का खाइरमलगा ममादा का हिनबा वा मखा तारमदा ममाबु हुंदोकलमगा यामना थुना थोरकले पुलिस स्टेशन लोमदा लाई लंबेलदा लैरिङैदा रशिया मंगोंदा हॉस्पिटल लैबियु तामनागी पाव अमा लैबदा हाइबिरओ वारसुवाना मतेंग सिमदि तौबियु हाइदुना सिनख्रे रशिया मानसु मरुपकी अवाबा खंगलदना हॉस्पिटल लैहौरे ngahaki matungda police station yaurakle SP duga phaminaduna wari kupna susanai SP na phirepa osiga iga supunna phaminarabani ngarang lokhatpa nupa sing ngasi ayuk lokhatpa nupi sing loina wahang pahong chathare evidence pumba su collect tawre sinaba plan amani haibadi khangle adubu misak to kanano haibasini khangba wari se memthoi ki chindagi man haibasi nang ni hek thokibaga dokkat loire adu loibaga yumdagi masaga mapuroibaga nare hairakpadagi ma chatle haire yum sangba ngang ani dusu suti oire hallona call tor ami hai number amadagi number du thire just moide call tor amadu khaknatana atopa call tawbagi history amta leite sim dusu india gi sim nate VPN sizinaraga payoni haiba confirm oire khut yam sangna sanaba irai lai na phaba ngam loidawa plan ama khakni aduga eronda khanbadasu onaramni thokliba thodoksi erona chak sana fam yoraklaba tungda thokpa thodokni taramba blood sample dusu lab test story report lai khenarami chumni thodokto de eronsu ningol masangam dabagi mayumda cha isim honaramlaga thuna chatnaba honabada dress ta hata hongduna thorakpada tushinki thongduda makok esinki mana Russia hoide yoraklaba tung yumda ningolai magi cha ising hotnarami haidokpa yadabana thabak ama chatpani haina khumkibani thaudokduna pung 10 adwaida thokpani erona yorakpana pung 9 makhaidani mihatpadu eronna Russia hoida leiringida phiripagi yumda leiri SP na makhatari madam na haibada mamang da tamnana nangbu hatnabu anaki aduga tamnana sinbe accident amada tino laiki de so hairi Firipa ngahakti fingatli masado sor asaba mapu kamthoi mamana tamnabu thagai singna nushirabadi sigumba tamnabu lan uba yaba wari amatta phongdoklamloi aduga karigi ngaingamda manu wari pungba liruri bakhalai asigumba haina singna sinma plan sidi makok yaudaba miyoi amana irai laina singadawa plan amadi natre makok lingna sanaganba misak aduso Firipa mamitta tamna uba horagle Sir, accident dumadi thoi maduda aisu tamnana ni haibadi first chingnarui adubu ngasi thoiba thodok sidagidi tamnabu khudong thiba nanghanba pamba miyoi amana sinbani haina lodaba ngamdre mamangda aigi family da tamthiba thodok amasu thokre aduna family sigi achoba yeknaba amdi leire haiduna bebe laikidaba aduga politics ki khalaga kupsin kiba mitna saki oiba khudingmak liraklaba tungda police tuna wakhal makha tana khallaga hairi adudi wari syam lore Firipa mamang da thokriba thodok siga yam manare handaki matang da tamna da thoiba thodok simaso aduga mana ngarang medang gi manang changa wari sana dringi aingonda call toraklaga eron thadokna baso hairi karigum eron na mi do hat pa natrabaso mana crime toriba misakto thibada yaurabra haibasimaso chingnabale aduna ma hozumak thadokpa yadre aduga amana achumba se thigatpada nangi matang yam changi Firipa ma di achum aran gi dama khudimak sem saduna leirabani khonjal so to ki matik sontaraklabani aigi mungda thoiba thodokse handang na han manatre mara leiba khudimuk chayak bibiyu sir ai kem ta pamtre ai achum pami imana fan hairaklabaso imagi wa tabigano so iba ngasi haying tam mangamdraba tam thinu otpiraba Sirasanu hundoklambi mahakse sargi imung manungni ichalni ichani khanbiduna khonjen niklaga nungsibiyu madi maching khara phachadabagi wa khakni thamoi yam sengbani mingonda kaisadabani madi yam phabani thamoi so yam chawbani kanamtana mabu khangbidrabaso magi mapuroiba moina ai magi thamoi bu mayek sengna khangi Hairaga Firipa maru lukthaki
Mapi drop amani so phaiganduda takre. SB dusu phire pagi matau da nungairamde. Phiripa, please calm down. Masagi mathau masak khangdaba police officer kaya ama leirabuso. Uniform gi magun ngakpa, ngakna chatpa aigumba kaya ama su leiri. Soidana chumaran puthokani. Department da thazaba thambiu. Phiripa mapidu wana thingatlaga mamainon khalei. Thank you, sir. Adudi ayimu yawzakrage. Haiduna tapna hawgalagle. SB dusu hawgalai. Handshake tawnaramlaga Phiripa mayumda halagle. Magi ka manungda changagle. Ngarangdagi chaiduna leiriba ka ado Phiripa mathanda tapna loishinlakpada. Loishan bangamda. Tuminna phamangda phamduna phamungda nangan ngaklaga makhong sangna tingthoi. Chairaktuda Russia gi call ai. Phiripa call do paini khangkidre. Hanjin khingakpaduda hospital gi pau pirakpa oirasala haina chingarakpana prabab handakti paikhatle. Russia khonjel do atoki mati awaba gi sur oikre. Phiripa tamna do. Phiripa masado satte khalaga khaurangna tanikna makha tarakpa ngaiduna leiki. Russiana kanmagam kidre haire. Phiripa phone na kongdagi nan thakre. Russia gi khonjelna Phiripa haina kawbado mahak takidre. Masado kaino matawkre. Mikup to the lingli pali ba khuding maki samil chaplepkre. Nungsit nungsa masada amatta phangkidre. Khang mangamda mathabak to sor thatok torakpana maisa khang to na leikre. Thabak to the kanna muktuna makhutuna paisilaga ningam da chakna lauraga kappi. Hokiba gundo paring leina kiba nungshi mari thamoyenigi senglaba mari daki hendoktuna. Magi wakhal aduda tamnana mabu lagi matagum mitmangda leirambadagi lapna maning hallaga khoyum lai onduna. Mami sami paikiba aduda makhutna ngaiko chatkinu lamlaga tamnabu laktuna kahori angawba amagum. Tamna lay jahama pauna lebak sarasan kibada nungai taba phawbagi mahut sininga sira sanu haiduna kalakpena ba mayam su thoraktuna lay khidraba miyoi dubu singthok piduna ngangba chaiba lepa leita tawri asi bhakjang adugi photo phawa puthok memes troll pena ba tawnari achum aran gi department ase social media na oire mathau tawgadori ba thomi singdo account hangli ba miyoi singna oikre. Paumi singsu digital creator na oirakladuna imung manunggi amatta khanbida machin pena chairi. Karem kathaina duna asiba thawai adubu laknabiri. Mami sami tanarakpa mayek singna while sandagi thadorakpa natriba pau amana irang sagatkre. Phai phatte adu ada haina ngangningba break leita ngangli sairi. Tamnana maram oiraga Phiripa manghanaba sinba Mana sinba accident da thabak subi tilo laikidaba haibagi mingda loire lebak sarasan kre. Hai khraba sanayai phana makhoida singnaba leiraso tamnagi against the mi kharana opinion phongdorakpado nungaiba phawrammi. Wahawdi waridi makhoini mi thadoktuna hawdokkibani. Apangba social media gi haitoi singdoi pasaba khara asigi matingna sanayai gi thabakta asuki matik mateng oikre. Wakal lausing leba kayagi mod phongdok prasu yauri adubu masingdi aduki matik nemkre. Tamna lay trabasu asi bhakjangli laukiroi haina mokta thamki. Adubu thodok ama thoklabadi tapna masa matomta nemthakini haibagi wakal leibana sanayai nachungba phawramde made. Phiripadi numit nini humnido angawbagum chimbalda kaksikta ising khuya ama phau yanungda tahangani khangda kanamtana loishingi yadraba kaduda taduna leiri setkiba dress tumakni tamnagi ikhengtaiba dress tuni phamangda longna makhut ani sangna tingthoklaga mapidusu sukangkangda natharaktuna tari asibagumna tamnaga makhoi anigi rumse sengdokhrabadi tamnagi mami mutkidawbagum mana aroiba numitta leiramba maphamse
ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯅꯥ ꯑꯃꯅ ꯉꯥꯡꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯁꯣꯔ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨ ꯁꯅꯥꯌꯥꯏ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯊꯦꯝꯕꯁꯨ ꯌꯥꯗ ꯀꯅꯥꯝꯇꯒꯤ ꯋꯥꯁꯨ ꯇꯥꯈꯤꯗ꯭ꯔꯕ ꯃꯆꯥꯗꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯦꯝꯒꯦ ꯈꯟꯅ ꯆꯪꯉꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯄꯨꯛꯅꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯈꯜꯂꯨꯕ ꯆꯥꯡ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯗꯨꯅ ꯂꯩꯔꯛꯄꯅ ꯁꯅꯥꯌꯥꯏ ꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯀꯞꯇꯨꯅ ꯊꯦꯝꯕꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯁꯤ ꯀꯩ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣꯕ? ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯗꯤ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯅꯪ ꯑꯃꯠꯇ ꯇꯥꯔꯔꯣꯏꯗꯕ꯭ꯔꯣ? ꯁꯤ ꯈꯨꯝꯃꯨ, ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯍꯧꯒꯠꯅꯕ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ "ꯁꯦ ꯍꯧꯒꯠꯂꯣꯁꯦ, ꯅꯪ ꯏꯃꯥꯒꯤ ꯈꯜꯂꯒꯅꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪꯗꯤ ꯆꯥꯎꯕ꯫ ꯍꯧꯒꯠꯂꯛꯑꯣꯕꯁꯦ, ꯏꯃꯥꯒꯤ ꯐꯤꯔꯦꯞꯄ." ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯉꯣꯟꯗ ꯉꯥꯡꯉꯛꯂꯤꯕ ꯋꯥꯗꯣ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯇꯥꯈꯤꯗꯦ꯫ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯄꯥꯡꯂꯤ, ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯃꯍꯥꯛ ꯁꯤꯔꯕꯅꯤ, ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯍꯥꯗꯣꯛꯄꯤꯔꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯁꯅꯥꯌꯥꯏ ꯀꯞꯇꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯜꯂꯒ ꯀꯞꯆꯩ꯫ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕ, ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯃꯃꯥꯅꯤ꯫ ꯃꯆꯥꯒꯤ ꯐꯤꯕꯝ ꯎꯔꯒ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ "ꯇꯥꯃꯣ, ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝꯁꯤ ꯎꯔꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯀꯞꯀꯅꯨ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯁꯦ ꯅꯪꯅ ꯉꯥꯡꯕ ꯋꯥꯗꯤ ꯇꯥꯔꯝꯒꯅꯤꯀꯣ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯅ ꯇꯨꯡꯒꯤꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯂꯧꯈꯤꯕ ꯍꯧꯖꯤꯛ ꯇꯥꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯑꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯃꯧ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯝꯂꯦ꯫ ꯑꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯃꯨꯡꯒꯤꯅꯦ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤꯅꯦ." ꯐꯤꯔꯦꯞꯄ ꯍꯧꯅ ꯊꯣꯡꯖꯤꯜꯂꯒꯤ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯁꯅꯥꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯞꯂꯝꯕ ꯁꯛꯇꯝꯒ ꯄꯨꯡꯆꯥꯏꯅꯤ꯫ ꯃꯆꯥꯗ ꯐꯠ ꯌꯦꯡꯉꯛꯏ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯐꯤꯔꯦꯞꯄ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯈ꯭ꯔꯦ꯫ ꯆꯤꯝꯕꯥꯜ ꯈꯔ ꯀꯪꯂꯦ, ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯂꯦ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ꯫ ꯍꯥꯏꯔꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯒ, "ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯗ ꯁꯥꯟꯅꯔꯛꯂꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯑꯩꯅꯁꯨ ꯑꯃꯠꯇ ꯈꯪꯉꯨꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕꯁꯨ ꯏꯃꯥꯅ." ꯐꯤꯔꯦꯞꯄ ꯄꯤꯔꯥꯡꯅ ꯊꯨꯃꯠꯈ꯭ꯔꯦ, ꯋꯥꯔꯧꯗꯅ ꯃꯃꯥꯗ ꯆꯩꯔꯛꯏ꯫ "ꯏꯃꯥ, ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤꯀꯣ꯫ ꯄꯥꯕꯨꯡꯕꯨ ꯏꯃꯥ ꯅꯪꯅ ꯊꯣꯛꯂꯤꯕ ꯇꯥꯝꯅꯥꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯅꯪꯒꯤ ꯈꯨꯠ ꯌꯥꯎꯗꯅ ꯀꯅꯥꯝꯇꯅ ꯇꯧꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯁꯤꯟꯕꯅꯤ ꯆꯤꯡꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯅꯣꯡꯃꯩ ꯁꯦꯂꯣꯛ ꯆꯤꯡꯂꯒ ꯑꯩꯕꯨ ꯄꯣꯛꯏꯕ ꯈꯣꯝꯂꯥꯡ ꯂꯃꯟ ꯐꯥꯎꯕ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕ ꯏꯃꯥ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯝꯇꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯪ ꯅꯁꯥꯅ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯇ ꯆꯪꯖꯔꯒ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯑꯩꯅ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ." ꯁꯅꯥꯌꯥꯏ ꯊꯨꯛ ꯂꯥꯎꯕ ꯃꯆꯥꯒꯤ ꯇꯝꯊꯤꯕ ꯋꯥꯔꯧꯕ ꯃꯤꯆꯩꯗ ꯍꯦꯟꯅ ꯀꯞꯆꯩ꯫ "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯇꯧꯕ ꯉꯝꯂꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯅꯦ ꯂꯩꯅꯕ ꯌꯨꯝ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯠꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ." ꯐꯤꯔꯦꯞꯄ ꯃꯃꯥꯒꯤ ꯋꯥꯍꯩꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ꯫ ꯋꯥꯔꯧꯕ ꯈꯣꯟꯐꯝꯗ ꯃꯃꯥꯗ ꯌꯥꯅꯤꯡꯗ ꯌꯦꯡꯂꯒ, "ꯏꯃꯥ, ꯅꯨꯡꯁꯤꯕꯁꯤꯕꯨ ꯁꯦꯜꯒ ꯑꯋꯥꯡꯕ ꯐꯨꯔꯥ ꯗꯂꯥꯜꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯑꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯁꯦꯡꯕ ꯍꯨꯃꯥ ꯃꯃꯜꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯝꯂꯕꯗꯤ ꯀꯌꯥꯝ ꯄꯦꯜꯂꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯁꯥ ꯃꯔꯛꯇ ꯑꯍꯦꯟꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯍꯥꯞꯄꯤꯔꯛꯂꯦ꯫ ꯏꯃꯥꯅ ꯄꯨꯂꯤꯁꯇ ꯆꯪꯖꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯕ ꯇꯥꯕꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄ ꯊꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯁꯤꯟꯈꯤ꯫ ꯁꯅꯥꯌꯥꯏ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ "ꯊꯣꯏꯕ, ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨꯅꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯟ ꯌꯥꯖꯕ ꯉꯝꯃꯣꯏ꯫ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯎꯀꯤꯜ ꯃꯇꯤꯛ ꯆꯥꯕ ꯂꯩꯔꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯅꯣꯏꯕꯨ ꯅꯨꯡꯁꯤ,
ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜꯗꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯐꯤꯔꯦꯞꯄ ꯃꯃꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯎꯖꯧ ꯉꯝꯗꯕꯗꯨꯗ ꯍꯦꯟꯅ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯃꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯔꯦ, ꯃꯥꯅ ꯈꯜꯂꯨꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ꯫ ꯃꯁꯥꯅ ꯇꯧꯖꯕ ꯃꯔꯥꯜ ꯑꯗꯨꯁꯨ ꯃꯁꯥꯅ ꯌꯥꯕ ꯉꯝꯂꯣꯏ ꯆꯦꯜꯂꯤꯕ ꯃꯃꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯦꯁꯄꯤꯗꯨꯁꯨ ꯀꯣꯜ ꯄꯥꯏꯔꯛꯂꯒ, "ꯍꯜꯂꯣ ꯐꯤꯔꯦꯞꯄ, ꯃꯤꯔꯦꯀꯜ ꯑꯃ ꯑꯣꯏꯔꯦ, ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ, ꯕꯤꯖꯤ ꯍꯥꯏꯔꯛꯏꯅ ꯈꯜꯂꯨꯏꯅꯦ, ꯑꯗꯨꯒꯗꯤ ꯀꯣꯜ ꯐꯪꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯦ"꯫ ꯐꯤꯔꯦꯞꯄ ꯉꯛꯅ ꯃꯥꯒꯤ ꯋꯥꯍꯩ ꯀꯥꯡꯊꯣꯔꯛꯇꯅ ꯑꯦꯁꯄꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯩꯁꯤꯡ ꯇꯥꯗꯧꯒꯤ ꯅꯥꯀꯣꯡ ꯁꯦꯡꯈ꯭ꯔꯦ꯫ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗꯨꯁꯨ ꯊꯥꯕꯅ ꯁꯅꯥꯌꯥꯏ ꯃꯥꯁꯨ ꯇꯥꯔꯤ꯫ ꯑꯦꯁꯄꯤꯅ, "ꯃꯦꯗꯥꯝꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯁꯣꯂꯤꯗ ꯄ꯭ꯔꯨꯐ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯅꯔꯝꯕ ꯕꯦꯕꯦ ꯍꯤꯡꯗꯨꯅ ꯊꯣꯔꯛꯂꯦ"꯫ ꯁꯅꯥꯌꯥꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯔꯪ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯤꯜꯝ ꯗ꯭ꯔꯃꯥꯒꯨꯝ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯊꯥꯖꯕ ꯌꯥꯔꯤꯕ꯭ꯔꯥ? ꯑꯣꯏꯔꯣꯏꯗꯕ ꯊꯥꯖꯗꯕ ꯉꯥꯛꯇꯅ ꯊꯣꯔꯛꯄꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯪꯂꯥꯟꯂ ꯈꯟꯈꯤ꯫ ꯄꯨꯂꯤꯁꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯅꯕ ꯍꯣꯠꯅꯔꯤ, ꯅꯪ ꯋꯥꯔꯨꯔꯅꯨ꯫ ꯂꯤꯂꯥ ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯦꯀꯨ ꯐꯣꯡꯅꯕ ꯇꯥꯡꯂꯕ ꯃꯤꯑꯣꯏ ꯑꯃ ꯋꯥꯔꯤ ꯂꯤꯅꯕ ꯊꯣꯛꯆꯔꯛꯂꯦ"꯫ ꯐꯤꯔꯦꯞꯄ ꯃꯤꯀꯨꯞꯇꯨꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ, ꯄꯨꯛꯅꯤꯡ ꯈꯝ ꯊꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯏ, ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ, "ꯁꯔ, ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ. ꯑꯩꯅ ꯄꯥꯝꯕꯁꯦ ꯇꯥꯝꯅꯥꯒꯤ ꯑꯆꯨꯝꯕꯅꯤ"꯫ ꯐꯤꯔꯦꯞꯄ ꯕꯦꯕꯦ ꯊꯣꯔꯛꯂꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯔꯥꯎꯈꯤꯕꯗꯤ ꯑꯁꯨꯝ ꯑꯔꯥꯟꯒꯤ ꯋꯥꯔꯤ ꯑꯃ ꯈꯪꯕ ꯉꯝꯂꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯕꯦꯕꯦꯕꯨ ꯍꯤꯡꯂꯝꯂꯦ ꯍꯥꯏꯗꯨꯅ ꯎꯅꯤꯡꯕꯁꯨ ꯐꯥꯎꯈꯤꯗꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯂꯣꯏꯈ꯭ꯔꯦ, ꯃꯉꯣꯟꯗ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ, ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯝꯅꯥ ꯅꯠꯇꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯅꯥꯅꯁꯨ ꯆꯪꯁꯤꯜꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ "ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ, ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯂꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯐꯪꯈꯤꯕ ꯕ꯭ꯂꯗ ꯁꯦꯝꯄꯜꯒ ꯆꯥꯅꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ, ꯄꯤꯛ ꯑꯞ ꯇꯧꯔꯦ꯫ ꯅꯪꯒꯤ ꯏꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯤꯔꯦꯞꯄ, ꯑꯆꯨꯝꯕꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ, ꯃꯔꯥꯜ ꯂꯩꯕ ꯃꯤ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ"꯫ ꯐꯤꯔꯦꯞꯄ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯊꯧꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯈ꯭ꯔꯦ꯫ ꯀꯞꯇꯨꯅ ꯃꯆꯤꯟꯗ "ꯊꯦꯡꯛ ꯌꯨ ꯁꯔ" ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯣꯟꯈꯤ꯫ ꯑꯦꯁꯄꯤꯗꯨꯁꯨ ꯐꯤꯔꯦꯞꯄꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯕ ꯇꯨꯡꯗ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯂꯅꯤ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯦ꯫ ꯃꯃꯥꯗ ꯇꯞꯂꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯊꯅ ꯅꯣꯛꯂꯒ, "ꯏꯃꯥ, ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯀꯦꯀꯨ ꯐꯣꯡꯅꯕ ꯕꯦꯕꯦ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯈ꯭ꯔꯕꯁꯨ ꯆꯍꯤ ꯀꯌꯥꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯂꯪꯂꯥ ꯂꯪꯁꯤꯟꯗꯤ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. Truth always wins. ꯏꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ." ꯐꯤꯔꯦꯞꯄ ꯇꯞꯂꯤ ꯃꯃꯥꯒꯤ ꯀꯥꯗ ꯍꯥꯞꯄ ꯕꯦꯜꯀꯅꯤ ꯔꯣꯝꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏ ꯃꯆꯥꯗ ꯀꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯤꯔꯦꯞꯄ ꯑꯋꯥꯕ ꯃꯥꯏꯊꯣꯡꯂꯛꯇ ꯑꯄꯦꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯕ ꯄꯨꯝꯅꯃꯛ ꯇꯞꯅ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤꯗꯃꯛ ꯃꯔꯨꯞ ꯔꯁꯤꯌꯥ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯦꯔꯣꯟ ꯂꯩꯔꯦ꯫ ꯃꯥꯅ ꯇꯧꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯇꯧꯔꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯖꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯃꯆꯥꯒꯤ ꯑꯆꯨꯝꯕ ꯐꯪꯂꯒ ꯄꯦꯜꯂꯅꯤ ꯈꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯔꯦꯞꯄ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯍꯧꯔꯛꯂꯕꯗ ꯃꯄꯤꯗꯣ ꯑꯈꯥꯛꯄꯁꯨ ꯂꯩꯇ ꯅꯥꯟꯊꯔꯛꯂꯦ꯫ ꯃꯃꯥꯗ ꯋꯥꯔꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯗꯤ ꯇꯨꯡꯒꯤꯗꯃꯛ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯠꯊꯣꯛꯍꯟꯕ ꯉꯝꯈꯤ, ꯑꯗꯨꯁꯨ ꯃꯁꯥꯅ ꯌꯥꯗꯅ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯐꯝꯗꯗꯤ ꯑꯩꯒꯤ ꯇꯨꯡꯗꯤ ꯑꯃꯝꯕꯅꯤ, ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯂꯩꯇꯕ ꯑꯃꯝꯕ꯫ ꯇꯥꯝꯅꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯗ ꯑꯩꯅ ꯍꯤꯡꯉꯨꯕꯒꯤ ꯑꯥꯔꯊ꯭ꯔꯅ ꯀꯩꯅꯣ? ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯉꯝꯃꯣꯏ"꯫ ꯁꯅꯥꯌꯥꯏ ꯄꯥꯈꯠꯂꯛꯏ, "ꯀꯩꯅꯣ ꯏꯆꯥꯊꯣꯏꯕ, ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯇꯥꯝꯅꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯂꯕꯁꯨ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯗꯤ ꯃꯥꯒꯤ ꯑꯆꯨꯝꯕ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯆꯨꯝꯕ ꯐꯪꯂꯅꯤ"꯫ ꯐꯤꯔꯦꯞꯄ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯃꯃꯥꯗ ꯌꯦꯡꯂꯝꯗꯨꯅ ꯇꯥꯝꯅꯥꯕꯨ ꯅꯤꯡꯁꯤꯡ ꯕꯦꯜꯀꯅꯤꯗꯨꯗꯒꯤ ꯂꯣꯡꯅ ꯃꯁꯥꯗꯨ ꯍꯥꯏꯊꯈꯤ꯫ ꯁꯣꯟꯖꯈꯤ ꯃꯆꯤꯟꯗꯁꯨ, "ꯃꯍꯨ ꯄꯨꯕ ꯅꯨꯡꯁꯤꯠ, ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯩꯅ ꯊꯦꯡꯅꯔꯨꯏ ꯈꯜꯂꯨꯕ?
ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯃꯍꯨ ꯄꯨꯕ ꯅꯨꯡꯁꯤꯠ ꯅꯪꯅ ꯃꯥꯡꯈ꯭ꯔꯕꯗ ꯅꯪꯒꯤ ꯃꯍꯨꯅ ꯊꯤꯂꯝꯂꯕ ꯍꯛꯆꯥꯡꯁꯤꯒꯤꯗꯤ ꯁꯣꯔꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯍꯨꯁꯤꯒꯤ ꯃꯌꯥꯛꯇꯤ ꯄꯥꯊꯔꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯅ ꯄꯨꯟꯁꯤ ꯂꯣꯏꯗꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯜꯂꯛꯄ ꯃꯤꯀꯨꯞꯇ ꯁ꯭ꯋꯔꯒꯒꯤ ꯊꯣꯡ ꯊꯤꯡꯈꯤꯅꯤ ꯈꯪꯂꯕꯁꯨ ꯄꯇꯥꯜꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯅꯪꯕꯨ ꯇꯥꯝꯅ ꯌꯦꯡꯖꯍꯧꯒꯦ choose hell for you instead of heaven ꯑꯩꯒꯤ ꯐꯖꯕꯤ ꯍꯨ ꯃꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯅꯤꯗꯒꯤ ꯐꯤꯔꯦꯞꯄ ꯃꯈꯥꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕꯗꯣ ꯁꯅꯥꯌꯥꯏ ꯊꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯐꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯥꯕ ꯅꯪꯍꯧꯗ ꯐꯤꯔꯦꯞꯄ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯕꯗꯣ ꯁꯅꯥꯌꯥꯏ ꯆꯩꯅꯥꯗꯨꯅ ꯗꯛ ꯄꯥꯟꯈꯤ ꯀꯟꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯥꯎꯈꯤ ꯀꯞꯇꯨꯅ ꯃꯆꯥ ꯊꯣꯏꯕ ꯍꯥꯏꯅ ꯈꯨꯗꯛꯇꯨꯗ ꯂꯣꯟꯅ ICUꯗ ꯊꯝꯂꯤꯕ ꯇꯥꯝꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯂꯦꯡꯉꯛꯈꯤ ꯃꯆꯤꯜꯕꯥꯜꯗꯨ ꯂꯨꯝꯅ ꯂꯦꯡꯗꯨꯅ ꯄꯤꯔꯥꯡꯅ ꯃꯤꯠꯂꯨ ꯅꯥꯝ ꯑꯃꯗꯒꯤ ꯐꯩꯅ ꯅꯤꯡꯉꯝꯗ ꯁꯤꯟꯊꯔꯒ ꯁꯣꯜꯂꯛꯏ ꯇꯥꯃꯣꯆꯧ